isa phawak jawi khai mama la kai dagi ne ming la khetre ming chawbi ado handak lai ba ningon chakau ba se yam nungai te me gi tang ahum handak me gi tang ahum stagi koki ga metai ga lan tawna maram moiraga ningon chakau ba su sat la roi chachara roi duga ipam su leitre ipam su loina mei tha re tega ipam su mei cha khare dana chapam su leitre ibung pai chingna loina mak chai dana loina lei khare lei ramina handati chakau ba se lep page chat la roi aduga ibung yupa mayam ama iraiba iramdam gi tamak tane na thawai tha ke ba mayam dugi su khallaga akhoi manipur da lei biriba ichilinau nai ben mayam ama su chakau ningba kya ma yarom gani aduga ibung yupa lei khidaba singdugi khallaga kumsi gi di chakau ba se lepi na baina haijaninge agi mota di handaki irang se agi oina di yam thuna loi hanninge loi sanlan ba pame santi leina leiba akhoi hana gi dumaina ingna chikna leiba manipur haibado oi hanninge tangdu leitana leiba pame ichen sorok haiba more dagine handaki ningon chakau bajidi khaluradi yam nungai tade kaino di akhoi huji relief camp da leijabane porongpat ki veterinary relief camp da aduna aina haijaning badi handaki ningon chakau bajidi ichini naw leikidaba mayam tungiju khallaga mayam nusi biduna nungai taw khontok minaba haina huji tawri beirang jigi maramda pawung birena mutang meng khajana changbiduna hana dawna tangju leitana leiba ngamnaba mutang more rom da ju irang huji tawri bajinem sana ba haijaninge tawbulda gi ne aija jumna maniton huji temporary market ta phami ni samakse ko koigi huji ki lainariba irang jigi maram jigi haiba oi taragadi asuki matik thamoi soe haitare irang ji corona gi matungda ikan kanadana huji khoi manipur da tawriba irang ji di gap lainadre haitare corona da wa waro kanda huji se mu kathen da mu yam wana leira ji ningon jakau ba haija hayeng ji ningon jakau bni ngasi jina gabudong bujane ngarang dibani tagi mamim ta tagidre ekhoi imphal manung sida leibada koi me gi tang ahum dagi sigi temporary market sigi akoi ba sigi oina imphal manung da irang thokpa dagi mapam khun da irang thokpa da koi gi irang da saruk ya na ba haidana koi gi temporary market sida coordinating committee gi oina koi se voluntary oina leirakpa se koi me gi tha dagi leire adubu ngarang je koi gi diwali ne haidana amatta koi gi mami ta bu udre adum de ko manipur gi laiba maitai macha sing ngasi gabudong bujasu gabudong buja gi thorom pangthoktre hayeng ji ningon chakau bani ningon chakau bai je koi gi ibung ipa mayam nusi bagi lipunda koi gi kaino tawdoine ba nusi janana chak chako mama charaga sukpuina unaba phangdaba ibung ipa ise chan mayam lamna laina gi basa uba phangdaba mayam do hayeng ji unaga do bonu yamna nusi ba timing ama khak oi haitare hayeng je je aina lajari ba bahang te parmagetan makam madani hoge sahi amagi manuga mutang thokpa yange gi nini panba ningon chakau bagi thoram mase hoge me umdagi hogina ko kimili tensinna ko le palai kana hote puri chindalang gar ko dagi dak sahi ona ningon chakau bagi thoram hoge pangthok aroi awana tarba singi khallaga hoge mani bodalari ningon sinna abu mapa singa pumon pamana duna towa thabak kya sakar robuchu yange gi nini panba limit asida ayum dalakna amjaba chak chara ma chamin ra ba matunga abu mapa singi sidat hoge mangor di bagi tanda do lau bagi tanunga dunga hatap segi tawraroi amadi mamang thaida pangthopa ningon chakau gi thorumda hoge maja manungda pochele do dilakpagi mi gi sang adu kwangkiba dubu asi mak tholiba manipur tholiba irang asina hatapi chahi asidadi nyoi kaya hoge pochele ba lakba madi tholiba irang ase manipur lengang na tuba matanda waro sirama pubirakuna manipur da laiba miyam sing se tangjula ta ba pochele de hinga pamnaloi adubu taminga sile logning ba hajaningi badi ningon chingna sak angsigra ba maching mapaw bagi nuksina bagi mari ado adagi thokliba irang asina ningon chakau pangthok ba asina miyam da amadi manipur lengang da miyam na hangniba wa hanga amadi thokliba irang ache atuba matamda lo senbiu akoi tangjula tana le henbiu amadi relief camp de leriba awana tarba singji akoi mokhogi lepham permanent house sing sabiduna akoi mokhogi lamsinga changba yanaba manipur lengang na atuba matamda senbiu habje asigi miyam na manipur lengang ta apin tawri matang sta program de ba komanong tamang meeting